ayekpa saktam ni nungsi khangba haunade nunggi murti ni thamoi pandabini hayune upal hayune sekla kana upal thakta tong lamba sekla kana upal thakta tong lamba minung sikhang ba utlambara nangdi ayek pasaktam Asukwa jabani Thaja magi nongin Thaja mangal samkraga Kari oi hauni nongin Asukwa jabani Thaja magi nongin Thaja mangal samkraga Kari oi hauni nongin Nungsiba khangmande Yungki pomi lamgi seklagi awaba ubide nungsiba khangmande yunggi pombi lamgi seklagi awaba ubide kari oirare namti ayek pasaktam Manglan bukarigi hajarui thamoy Manglani ne nungsiba khangna mitarui Manglan bukarigi hajarui thamoy Manglani ne nungsiba khangna mitarui Nunggi saktam thamoy pande Sarure hu nungsibagi nunggi saktam thamoy pande sarure hu nungsibagi kari oirare nangdi ayek pasaktam ni nungsi khangba haunade pandavini nangdi ayek pasaktam ni. Thank you.